ꯑꯗꯣ ꯅꯨꯃꯤꯠ 4-5ꯒꯨꯝꯕ ꯇꯤꯡꯉꯒ ꯍꯩꯕꯁꯨ ꯌꯥꯏ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯅ ꯏꯁꯤꯡꯁꯦ ꯒꯨꯂꯥꯞꯇ ꯍꯩꯕ ꯐꯕꯅꯤ ꯑꯗꯨꯒ ꯆꯥ ꯃꯅꯥꯁꯤꯁꯨ ꯒꯨꯂꯥꯞꯇ ꯍꯥꯞꯄ ꯌꯥꯝꯅ ꯐꯩ ꯑꯗꯣ ꯀꯣꯐꯤꯒꯤꯁꯨ ꯀꯥꯟꯅꯕ ꯑꯩ ꯈꯔ ꯍꯩ ꯁꯨꯃꯥꯏꯅꯅꯦ ꯀꯣꯐꯤꯅꯦ ꯑꯩꯁꯨ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯌꯦꯡꯉꯒ ꯈꯪꯕꯅꯦꯕ ꯑꯩꯅ ꯕꯦꯡꯒꯣꯂꯤ ꯃꯆꯨꯁꯦ ꯌꯥꯝ ꯄꯥꯝꯖꯕꯅꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯅ ꯉꯁꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯃꯨꯛ ꯄꯨꯔꯒ ꯂꯥꯛꯆꯔꯤ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯌꯦꯡꯕꯤꯕ ꯇꯥꯔꯒꯗꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯂꯥꯏꯛꯁꯨ ꯇꯧꯕꯤꯌꯨ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ ꯇꯥꯔꯒꯗꯤ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯄꯨꯔꯛꯏꯕ ꯚꯤꯗꯤꯑꯣꯁꯦ ꯂꯩ ꯊꯥꯕ ꯍꯩ ꯄꯥꯝꯕꯤ ꯄꯣꯠ ꯃꯍꯩ ꯆꯥꯅꯕ ꯑꯩꯅ ꯈꯪꯖꯕ ꯈꯔꯗꯁꯨ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯖꯔꯛꯀꯦ ꯁꯤꯒꯤ ꯂꯩꯁꯦ ꯐꯖꯕꯅꯤ ꯄ꯭ꯂꯥꯟꯅꯤ ꯎꯖꯥꯂꯤꯁ ꯄ꯭ꯂꯥꯟ ꯀꯧꯏ ꯑꯁꯤ ꯄꯤꯇꯨꯅꯤꯌꯥꯁꯦ ꯅꯍꯥꯟ ꯂꯩꯔꯛꯄꯗꯣ ꯊꯥꯕꯗꯣ ꯄꯣꯝꯃꯦ ꯑꯗꯣ ꯀꯩ ꯃꯆꯨ ꯑꯣꯏꯗꯣꯏꯕꯗꯤ ꯈꯪꯗ꯭ꯔꯤ ꯑꯗꯣ ꯑꯃꯨꯛ ꯄꯤꯇꯨꯅꯤꯌꯥꯁꯦ ꯂꯩꯁꯜꯂꯦ ꯑꯩꯅ ꯑꯇꯣꯞꯄ ꯂꯩ ꯆꯥꯔꯥ ꯂꯩꯔꯛꯇ꯭ꯔꯅ ꯄꯤꯇꯨꯅꯤꯌꯥꯁꯦ ꯑꯃꯨꯛ ꯍꯟꯅ ꯃꯁꯤꯗꯃ ꯂꯩꯁꯜꯂꯦ ꯁꯤꯅ ꯃꯊꯣꯟ ꯅꯥꯏꯕꯤꯅꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯁꯤꯅ ꯑꯩ ꯗꯦꯟꯇꯁꯁꯦ ꯅꯍꯥꯟ ꯎꯠꯈꯤꯕꯗꯣ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎꯅ ꯁꯥꯜꯂꯤꯁꯦ ꯅꯨꯃꯤꯠ 6-7ꯅꯤꯗꯤ ꯆꯠꯂꯤ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯀꯨꯏꯅ ꯁꯥꯠꯄ ꯂꯩꯁꯤꯅ ꯐꯩ ꯀꯥꯟꯅꯩꯌꯦꯕꯀꯣ ꯀꯨꯏꯅ ꯁꯥꯠꯄꯁꯤꯅ ꯑꯣꯛꯖꯥꯂꯤꯁ ꯄ꯭ꯂꯥꯟꯅꯤ ꯐꯖꯕꯅꯤ ꯁꯤꯁꯨ ꯑꯗꯣ ꯂꯩ ꯀꯃꯥꯏꯅ ꯌꯥꯝꯅ ꯁꯥꯠꯄ ꯑꯗꯨꯒꯩꯗꯤ ꯑꯩꯅ ꯀꯩꯀꯩ ꯁꯤꯖꯤꯟꯅꯕ ꯑꯗꯩꯗꯤ ꯃꯣꯔꯣꯛ ꯄꯥꯝꯕꯤꯗ ꯃꯣꯔꯣꯛ ꯄꯥꯟꯕ ꯈꯣꯠꯄ ꯑꯩ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯑꯇꯩꯕꯨꯗꯤ ꯌꯥꯝꯅ ꯊꯥꯗꯦꯀꯣ ꯑꯗꯨꯁꯨ ꯀꯩ ꯍꯥꯞꯄꯒ ꯄꯥꯟꯒꯗꯒꯦ ꯀꯥꯏꯗꯣ ꯑꯩ ꯁꯨꯝ ꯑꯩꯅ ꯈꯪꯖꯕ ꯈꯔ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯆꯟꯗ꯭ꯔꯃꯨꯂꯤꯀꯥꯁꯦ ꯄꯣꯝꯃꯦ ꯆꯟꯗ꯭ꯔꯃꯨꯈꯤ ꯑꯩꯈꯣꯏ ꯃꯩꯇꯩꯔꯣꯟꯗꯗꯤ ꯆꯟꯗ꯭ꯔꯃꯨꯈꯤ ꯍꯥꯏꯀꯣ ꯑꯁꯤꯅ ꯀꯩꯅꯣꯅꯤ ꯀꯐꯣꯏ ꯆꯥꯔꯥꯅꯤ ꯍꯧꯖꯤꯛꯀꯤꯗꯣ ꯃꯁꯥꯅ ꯊꯥꯕ ꯑꯁꯤ ꯆꯥꯃꯅꯥ ꯑꯀꯪꯕꯅꯤ ꯊꯛꯄ ꯂꯣꯟꯕ ꯂꯣꯏꯈꯤꯕꯒꯤ ꯆꯥꯃꯅꯥꯗꯣ ꯑꯗꯣ ꯑꯩꯅ ꯐꯧꯗꯣꯛꯑꯒ ꯐꯖꯅ ꯁꯦꯡꯅ ꯆꯥꯝꯊꯣꯛꯑꯒ ꯐꯧꯗꯣꯛꯑꯒ ꯊꯝꯕꯅꯦꯕ ꯑꯁꯤ ꯀꯩꯅꯣꯗꯁꯨ ꯆꯦꯅꯝ ꯃꯈꯣꯡꯗꯁꯨ ꯍꯥꯞꯅꯕꯅꯤ ꯐꯩ ꯍꯥꯏꯅ ꯑꯗꯣ ꯒꯨꯂꯥꯞꯇ ꯍꯥꯞꯄꯁꯨ ꯌꯥꯝꯅ ꯐꯩꯌꯦꯕ ꯃꯥꯁꯦ ꯆꯥꯃꯅꯥꯁꯦ ꯑꯗꯣ ꯁꯤꯒꯁꯨ ꯀꯗꯥꯏꯗꯒꯤꯅꯣ ꯍꯧꯔꯩ ꯑꯃ ꯍꯧꯒꯠꯂꯦ ꯀꯨꯏꯔꯦ ꯍꯧꯔꯩ ꯎꯗꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯆꯥꯃꯅꯥ ꯑꯀꯪꯕꯁꯦ ꯒꯨꯂꯥꯞꯀꯤ ꯃꯈꯣꯡꯗ ꯁꯨꯃꯥꯏꯅ ꯍꯥꯞꯄꯤꯕꯅꯦ ꯌꯥꯝꯅ ꯐꯩꯌꯦꯕ ꯑꯗꯣ ꯑꯀꯪꯕ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯂꯣꯟꯊꯣꯛꯇꯕ ꯆꯥꯃꯅꯥꯗꯣ ꯏꯁꯤꯡ ꯕꯥꯜꯇꯤꯟ ꯑꯃꯗ ꯆꯥꯃꯁ 2ꯒꯨꯝꯕ ꯅꯩꯅ ꯊꯝꯃꯒ ꯀꯣ ꯈꯔ ꯄꯨꯡ 2-3 ꯊꯝꯃꯒ ꯅꯠꯇ꯭ꯔꯒ ꯉꯁꯤ ꯅꯩꯔꯝꯃꯒ ꯍꯌꯦꯡꯒꯨꯝꯕꯅꯦ ꯍꯩ ꯄꯤꯕꯁꯨ ꯌꯥꯝ ꯐꯕꯅꯤ ꯑꯗꯨꯒ ꯆꯥꯃꯅꯥꯇ ꯅꯠꯇꯅ ꯀꯣꯐꯤꯒꯤꯁꯨ ꯀꯥꯟꯅꯕ ꯌꯥꯝꯅ ꯂꯩꯌꯦꯕ ꯀꯣꯐꯤ ꯀꯥꯟꯅꯕ ꯀꯣꯐꯤꯒꯤꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯀꯣꯐꯤꯁꯨ ꯄꯥꯅ ꯅꯩꯔꯒ ꯒꯨꯂꯥꯞꯇ ꯍꯩꯕ ꯐꯕꯅꯤ ꯑꯗꯨꯒ ꯆꯥꯃꯅꯥꯁꯤꯁꯨ ꯒꯨꯂꯥꯞꯇ ꯍꯥꯞꯄ ꯌꯥꯝꯅ ꯐꯩ ꯑꯗꯣ ꯀꯣꯐꯤꯒꯤꯁꯨ ꯀꯥꯟꯅꯕ ꯑꯩ ꯈꯔ ꯍꯥꯏꯖꯔꯛꯀꯦ ꯈꯪꯕ꯭ꯔꯥ ꯀꯣꯐꯤꯅꯅꯦ ꯂꯩ ꯃꯆꯨ ꯑꯣꯜꯍꯟꯕꯁꯨ ꯌꯥꯏꯑꯕ ꯍꯥꯏꯗ꯭ꯔꯦꯟꯖꯥ ꯍꯥꯏꯕ ꯂꯩꯗꯣ ꯑꯩ ꯒꯨꯂꯥꯞꯁꯦ ꯐꯖꯕꯅꯤ ꯑꯗꯣ ꯂꯩꯗꯤ ꯌꯥꯝ ꯆꯥꯎꯗꯦ ꯇꯣꯞꯇ ꯑꯣꯏꯅ ꯇꯧꯔꯤ ꯃꯥꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯃꯁꯨ ꯄꯣꯝꯃꯩ ꯑꯩꯅ ꯁꯥꯠꯂꯛꯄꯁꯤꯡꯗꯣ ꯐꯖꯅ ꯁꯥꯠꯂꯛꯑꯒ ꯃꯇꯝꯗꯅꯤ ꯍꯦꯛꯇꯣꯛꯑꯒ ꯂꯥꯏꯗ ꯀꯜꯂꯦ ꯀꯨꯏꯅ ꯊꯝꯗ꯭ꯔꯦ ꯃꯊꯪ ꯑꯃꯨꯛ ꯆꯥꯎꯈꯠꯂꯛꯅꯕ ꯍꯥꯏꯅ ꯁꯤ ꯀꯐꯣꯏꯁꯦ ꯑꯩꯅ ꯃꯁꯥꯅ ꯊꯥꯕꯅꯦꯕ ꯃꯃꯥꯡꯗꯁꯨ ꯃꯁꯥꯅ ꯊꯥꯕꯗꯒꯤ ꯍꯤꯡꯅ ꯃꯄꯥꯟꯒ ꯁꯥꯔꯨꯔꯕꯅꯤ ꯑꯗꯣ ꯁꯤꯗꯣꯛꯈ꯭ꯔꯦ ꯑꯗꯨꯏꯗꯣ ꯑꯩ ꯑꯃꯨꯛꯁꯦ ꯃꯁꯥꯅ ꯊꯥꯅ ꯍꯤꯡꯉꯦ ꯀꯩꯅꯣ ꯈꯪꯗꯦ ꯃꯤꯁꯤꯡꯁꯤꯅꯅꯦ ꯁꯦ ꯋꯥꯜ ꯈꯥꯕꯁꯦ ꯂꯣꯏꯗ꯭ꯔꯦꯕ ꯑꯁꯤ ꯑꯁꯥꯏꯁꯤꯒꯩ ꯆꯪꯉꯒ ꯂꯩ ꯍꯦꯛꯇꯣꯛꯄ ꯖꯥꯠꯅꯤ ꯂꯩ ꯄꯥꯝꯕꯤꯗ ꯁꯥꯠꯂꯤꯁꯦ ꯁꯥꯠꯄ ꯂꯣꯏ ꯐꯥꯠꯇꯕ ꯃꯆꯥ ꯀꯥꯗꯦ ꯂꯣꯏꯅ ꯃꯈꯥꯗ ꯇꯥꯗꯅꯅꯦ ꯂꯩꯔꯝꯕꯩ ꯋꯥꯅꯤ ꯃꯁꯥꯁꯨ ꯊꯤꯗꯦꯛꯄꯒꯤ ꯗꯥꯛ ꯂꯩꯔꯝꯃꯤꯁꯨ ꯑꯁꯤꯅ ꯋꯥꯜꯁꯤꯗ ꯈꯥꯕ ꯂꯣꯏꯁꯤꯟꯈ꯭ꯔꯗꯤ ꯐꯕ ꯃꯤꯁꯤꯡꯗꯨꯁꯨ ꯂꯥꯛꯇꯦꯕ ꯑꯗꯣ ꯅꯨꯡꯗꯥꯡꯒꯁꯦ ꯇꯦꯟꯁꯟ ꯑꯃ ꯑꯣꯏꯔꯦ ꯂꯩ ꯆꯔꯥ ꯍꯨꯔꯥꯟꯅ ꯄꯨꯔꯝꯃꯗ꯭ꯔꯥ ꯃꯁꯥ ꯊꯤꯗꯦꯛꯄ ꯂꯩ ꯍꯦꯛꯇꯣꯛꯄ ꯑꯁꯤꯒꯨꯝꯕꯁꯤ ꯆꯤꯟꯇꯥ ꯑꯃ ꯑꯣꯏꯔꯦ ꯑꯩꯁꯦ ꯑꯩꯈꯣꯏ ꯂꯥꯏꯗꯨꯛ ꯊꯥꯎꯃꯩ ꯊꯥꯕ ꯑꯗꯩꯗꯤ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯐꯤ ꯁꯨꯕꯁꯦ ꯊꯦꯡꯉꯦ ꯐꯤ ꯍꯥꯟꯅ ꯁꯨꯔꯨꯔꯦ ꯑꯁꯣꯝꯗ ꯃꯥꯏꯀꯩ ꯑꯃꯗ ꯍꯦꯛꯇ ꯊꯦꯡꯕꯀꯣ ꯐꯤꯁꯦ ꯁꯨꯔꯤꯉꯩꯗꯗꯤ ꯐꯤꯁꯦ ꯌꯥꯝ ꯃꯥꯟꯅꯦ ꯈꯜꯂꯦꯕ ꯑꯗꯣ ꯐꯧꯔꯒꯗꯤ ꯏꯂꯤꯛ ꯂꯤꯛꯅ ꯎꯏ ꯅꯨꯡꯁꯥꯁꯦ ꯁꯥꯃꯟꯈꯤꯅꯦ ꯎꯈꯥꯗ ꯉꯥꯏꯍꯥꯛ ꯂꯦꯞꯄꯤꯅꯤ ꯆꯦꯂꯩ ꯃꯈꯥꯁꯤꯗ ꯁꯤꯗꯩ ꯀꯨꯝꯃꯒ ꯑꯃꯨꯛ ꯆꯥꯛ ꯊꯣꯡꯒꯗꯧꯔꯕꯅꯤ ꯑꯃꯨꯛ 12ꯒꯤ ꯆꯥꯛ ꯊꯣꯡꯕ ꯃꯇꯝ ꯌꯧꯔꯦ ꯑꯗꯣ ꯃꯈꯥ ꯇꯥꯕ ꯑꯩꯅ ꯀꯩꯀꯩ ꯇꯧꯕ ꯍꯥꯏꯗꯣ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩ ꯁꯤꯒꯩ ꯆꯠꯂꯒ ꯆꯥꯛ ꯊꯣꯡꯉꯨꯔꯒꯦ ꯉꯁꯤꯗꯤ ꯁꯥꯔꯦꯡ ꯊꯣꯡꯒꯥꯏꯅ ꯇꯧꯔꯤ ꯑꯗꯣ ꯉꯥꯁꯦ ꯉꯧꯊꯣꯛꯅ ꯂꯩꯔꯦ ꯑꯗꯣ ꯑꯥꯂꯨꯒ ꯊꯣꯡꯉꯒꯦ ꯑꯇꯩꯗꯤ ꯌꯥꯜꯂꯔꯣꯏ ꯍꯪꯒꯥꯝ ꯍꯥꯞꯆꯤꯜꯂꯒꯅꯦ ꯍꯤꯟꯖꯥꯡꯒꯤ ꯃꯆꯨꯁꯦ ꯃꯥꯡꯉꯦ ꯑꯗꯣ ꯍꯪꯒꯥꯝꯁꯤꯅ ꯆꯝꯊꯣꯡ ꯑꯣꯏꯅ ꯇꯧꯔꯅꯤ ꯉꯁꯤꯗꯤ ꯑꯗꯣ ꯑꯥꯂꯨꯁꯤꯒ ꯁꯦꯝꯅ ꯂꯩꯔꯦ ꯑꯗꯩꯗꯤ ꯍꯋꯥꯏ ꯈꯇꯪ ꯑꯃ ꯑꯉꯥꯡꯅ ꯍꯪꯒꯥꯝ ꯆꯝꯊꯣꯡꯗꯨꯁꯨ ꯄꯤꯖꯕ ꯅꯨꯡꯉꯥꯏꯇꯦ ꯉꯥ ꯊꯣꯡꯕꯁꯨ ꯆꯥꯕ ꯉꯝꯃꯣꯏ
hawai ama hawai si jaw ta jawre adaiti hangam sina imana chamthong oina khaitang thong mai alu siga thong gat le nga se atai jang topa jandre alu kata thonge hawai su thong ba loi salak tore ano asumana nga su thong ba loi re adaiti hawai amaga adai hangam chamthong su thong thakpa loi sale hangam cham angang gi pija loi re hojik ma papa oi chanaba janaba tawhige maka taba sum jengminasi mayam support tawbiu ngasi thong thakpado siga leire anjing amuk pija khige jengminasi maka taba kai kai tawbai do mayam loi ra thak toi ba Yan katsana da masi kuna che chen sa lek ta pham doi wala ma pha ma ka marong chi na ngang ba higa lai ma khon na ma kal le ba chak tok le mayam mathel ma koi sing jam hawra mi ngasi di ado aina si se lafoi ma ku ne ba se khoi gi angang chu lafoi chai ko dei papa chu lafoi ga chaka to na sai ba ado lafoi ma ku se marang kai na lei ba du ga idi se sab somai si je nei ba mayam da sum share tawrak pani mayam chu khangam ma chu jawrong ani khangda chu jawrong ani ado sumaina piece ka aga ne ising da tinghelaga thambi wa ba ado numin mari mangani gumba tingaga heiba su jai ado sumaina ina ising se mapanda thoktra mu balthin leya ba mapanda ise sum gamla masa sida tingchalle sumaina ado sumaina mari mangani gumba tingaga ne pambi da heiga ta banya ba ado ina sumaina imung se sum mapan thoktra gamla se sum tingchalla thamme lafoi mari manga gumba gi makuni sine mathangni numki video ne aina mayam da mapum hoina sum janghalage khangna be aina ne amuk numini gi video se mukta upload tawe ase sumaina ngarang tingchanna thamba lafoi makudo ising balthin amada sumaina damthalle jangkungna nata bakha parat tawna ne min mari mangani gumba thammaga sijana ba su jai to ai ni mayam da janghanna bagi tamakta mathangi dinda hoina sum sijana re sumaina tawraga pambi sing da heibane mahi jan bane lei yurasu lei satpa hei lei jang napi punmakta sijana ba jai junda lemna phangba ponina haidi lafoi to paisa na leirin du su maku du di koi lamthoki duina ba to lamthokta bi da sumaina sijana ba se kana bani mayam do sijana biu aduga sigi leisina hydren jaiba leiduni mete ronda di kai ko ba khangde ko sigi leise gulama su gina ba phajabani jabun satpani yam kuina chatpani ado aina sumaina na coffee ne aisu youtube tagi jinga khangmane ba aina bengoni machu se jam pamjabane akoi gi se gulab machu gina ba ado aisu youtube tagi jinga sijana na hana chahi ahum mari mamang dai tau khibane ba sumaina coffee packet na chasmane hek makhong da na te khatang chathokane tau khaira ka koro koina coffee se session bi wa ba aduga dai ising sum heibiu ado marak ta ising da su sum neiraga su heiba jai aduga sumai tawragane blue hikuk machu gi ne oiba leido sumaina ne leise bengoni machu gi phajana sat khajani adone aina samanagi kanaba lafoi maku gi kanaba coffee gi kanaba mayam ta sum share tawjarakani mayam tangsidagi video se loisin jarage